Thoubal District ki Heirok Ngasi Malem ki Naha Singi Numit 2026 International Youth Day ki THOURAM PANGTHOKRE Heirok Part 3 Taurang Bom Laika Youth Club ki Mipunsang da Pangthokpa THOURAM adu ki manung channa Aikoi ki Khunaida Naha Singi Pangal Thona The Power of Youth in Our Society haiba wakalonda Mahiroi Singi Lai Yekpa Changdamnaba amasu pangthokhi Masigi mathakta Naha Singna Khunaida lawgudaba thaudangi matangda amadi mob violence chingbagi matangda lona piriba wafam singda akhang ahi singna wangangduna miyam punna wakal taminabaga ngasigi thoram adugi mapumoiba sakta moiki wahan thoklaina Khunaida sarukyaba meaningful participation in society haiba wakalonda National Legal Service Authority ki miyeng makhada Manipur State Legal Service Authority na sponsor tawraga district level service Authority Thoubal na Legal Aid Clinic Heirok Taurang Youth Club Tomal Makhong Youth Club amasung Thokchom Laikai Youth Club kapuna kusamnaraga pangthokhiba thoram aduda Heirok Part 2 GP gi chairperson Moirangthem Manglem TLYC gi president Ningthaujam Brojen Wangjing BSF camp gi assistant commandant Haurongbam Chingthangkomba Heirok BSF camp ki assistant commandant Mahendra Singh Legal Aid Clinic Heirok ki coordinator Wahengbam Jibanna president member Singoina Sarugyaki Thoram adu ki khana nainabagi sarukta Manipurda lairiba core issue asida aikoi miyamna lawgadaba thaudang haiba hiram asida Wild Kati Pauche ki editor Hemantu Kumar Ningombana Khunaida Naha Singh lawgadaba thaudang haiba sida Mayol gi president Koijam Suresh amadi the Manipur Protection from Mob Violence Ordinance 2018 amasung NALSA Nalsa Jagriti Scheme 2025 haiba hiramdana DLS egi Thoubal gi panel lawyer advocate Khoshnam Lebisana Maidinguna akhang ahi singoina marik chumna wangangki Heirok ki tongan balaikai singdagi lakpa Naha chamarom henbagi mathakta laikai gi maira paibi mahiroi kaya amasung saruk yaduna pangthokiba thoram aduda akhanaba hiram singda Naha singna makhoi gi heisingba talent kaya su utuna saruk yakiba miyam gi puning chingsinki Tungda layekpa changdamnabada makok mathang taraba singda manamathum yenthokpaga loinana Heirok BSF ki maikaidagi club singda sana khonabagi potlam singsu yenthokhi ngasigi layekpa changdamnaba adugi junior category da G4 school gi Elangbam Malengan bina ahanba Heirok Haitupok pigi UPS school gi Laisham Tolen Kombana anishuba aduga school asimak ki Laisham edition na ahum suba takhi Senior category dana Heirok Higher Secondary School gi nganba Moirangthem na ahanba G4 School gi Moirangthem Tomthin na anishuba aduga school asima ki Guru Mayum Haricharan na ahum suba takhi Legal Service Authority ki chairperson Amar Chairman da DPS officer ka higher program asmatan Heirok ka Heirok Ngasi Malem University of Naha asida koi primana PGP society mada change government higher I go program proposal ni lumbi opportunity meaningful participation society higher society asida lai Naha sina samaj asida yakin mada kana meaningful ba ahi ko ko hoida Heirok lai Naha kaya Amuduk kaya, intelektual kaya, dari yang Islam itu nalih juga society seperti ini pun yang berada di bawah pemerintahan. Dari sini kena kena, apapun sama saja. Apa yang berisi saya itu apa kasih saya, masih itu payah saya. Apa yang apa yang mendam itu kalau apa itu masih itu masih tak pernah ada saya. Lalu mana? Kau juga tahu kan jadi lalu itu masih total ini. Legislaba apai mioi chama ya hai ko mun le si asisu legislaba ta le bi no hai ko ta ai ko di leiba iro ta asita bitu na kuna ai ko yu kai kai khana ai da ya ta ko ya ma su si yu de san no mang da na ho ji ma su na ro ta ya su le aso pan ya ma su ya le si ko ba mo le ta le ba ma ya si se ho ji ko ji ma ta le ba si ko ro se si ko ri su ya Sini masalah uji efek misi tersebut ini apa yang beri mama besar persen kemudian bahwa lagi kualitas saya si coach itu efek misi saya kalah dengan dari ini masih sudah dari mana saya boleh efek misi na efek lagi level ini kualitas efek lagi
से अदो इकाले एक कोई कोई मुताय